Hai mayam. Hai mayam. Pari mo mukbang na mayam mo muka taram na okchari mayam. Ado mayam ngasi amuka anoba mukbang video ama pura lakchare. Adudi request video ni ngasi gise mayam. Request video na tawre mayam. Ado akhoi ngasi gi mathel se sareng atoi bani. Ngatoi thongba sabiro bhaye akhoi gi yam nusiraba viewer ming hairage magi mingse sinam Surja Sinam kauri mase kasar Lakhipur gini ado Kongjeng Laikai gi yam nungsiba inaw ni inaw duna kaino iyamba itaima ngatoi thongba amta sabiro o aina yam nungsina haire ado aina asai bazar dagi sareng laurure adugi video su masa ma hapcharake mayam sareng ngatoi na sarage mayam na support to bio sum nungsi bio khoibu sareng lauri mayam sareng semi sareng ngatoi tawge na sareng ani laure ngatoi tawna bagi sareng ani ওইটাও কাটো দাদা আর এরকম মারিয়া দে অল্প ngatoi tawjarake sarengse mayam asiga leire sareng ngatoi do jik ngauri nga leiga mahi gatang hapani jam haparoi alu su jam hapchadare hawrani fazana hawrani ko mayam hoy sabada mu lage di snow mayam sabo ho yare ngatoi do pohla modana olaga sareng ngatoi ni se mayam hawai thrak hape hawai thrak maru hapaga suja inaw haudi phaja hawdre ngo sareng se local sareng ni hawrani phajana mahi ga jam hap tare atoi se phajana hawrani request video yam leiri mathang dum thanga sarake do ai do hapo so wari yung ga haiga do leiri hapiro thank you ado hairage ko wahi se kanglei pak na yai pare ibudo pa khang mana yai pare akhoi metai ma akhoi ichinau mayam na yai pare youtube ki ma akhoi gi leiba ichinau mayam puna mang na so yai pare adu nang chaba ho rege ko mayam ado ai gi di ai morok me kai na se ga amorok khara uthok sarai ko mayam morok se me chage ai morok me pajau da di haina de hojare ke mayam ayam si do madi amit pajau de to hoi jabe khatang da ni ma sa doi se ado ai gi nungsira bai chinau Surja Sinam yam nungsi inaw na rig asmaina akhoi da itaima taimo asi mathen je chabiro aina hairak puse sao Hawre nga se local ni jang se khar khai do ke hoin ok tra ka mung lo ge ba ko mayam jang ni phaja hawni tin ka tare chaning ma lore Surja mana jam nusiba wari na ma kai hage bai tai ma ai sing khudang da ba sigat purai ko mayam mai wai do haidu itai ma khoi gi gp number do amta thabiro ma kaino khoi gi magi ngatoi se akhoi da ngatoi mu bangje to na bane ko ma khajik dum angam mateng khara to roke khoi gi gp number thabiro wai yam nungsi do habiro koi thaga sari no thank you asmaina ka hairak pado yam nungsi ado nakna leiraga di ko inaw na nga do sum leibira ko leiraga pira khora khona thong di ki sum na taba dai thapna paisa ka tharak padu di nungai te na ko inaw hayeng unara matam da si yong sa ka khetpa anuba una matam da chami na si ado yam nungsi inaw na akhoi da account number piro paisa tharake ka do yam nungsi aba akhoi mu bang ke to na ba account number pibiro paisa hapcharake mu bang to view gai na haire mana Murok sing asi di ay na hay masida miet le
मादी जाम चावल खतंग दनी चादोइ से ꯑꯩꯗꯤ ꯃꯣꯔꯣꯛ ꯑꯁꯥꯕꯁꯤꯗꯤ ꯃꯅꯝ ꯐꯪꯉ ꯂꯣꯏꯔꯦ ꯑꯊꯨꯝꯕꯒꯤꯗꯤ ꯅꯤꯡꯍꯟꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯨꯝ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯑꯉꯧꯕꯁꯦ ꯀꯩ ꯑꯉꯧꯕꯅꯣ ꯍꯥꯏꯗꯣ ꯑꯁꯤ ꯕ꯭ꯔꯣꯀꯣꯂꯤꯅꯤ ꯀꯣ ꯃꯌꯥꯝ ꯑꯁꯤ ꯍꯥꯞ ꯕꯣꯏꯜꯅꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯦꯡꯒ꯭ꯔꯨꯞꯇꯣ ꯂꯩꯕꯨꯡ ꯆꯦꯡꯒ꯭ꯔꯨꯞ ꯃꯆꯥ ꯃꯆꯥ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯒꯤ ꯆꯦꯡꯒ꯭ꯔꯨꯞ ꯃꯆꯥꯗꯣ ꯑꯗꯨ ꯉꯧꯖꯕꯅꯤ ꯃꯌꯥꯝ ꯍꯥꯎꯔꯦꯕ ꯁꯨꯖ ꯏꯅꯥꯎ ꯌꯥꯝ ꯅꯨꯡꯁꯤ ꯏꯅꯥꯎ ꯆꯦꯅꯦꯜ ꯄꯥꯏꯗ꯭ꯔꯒꯁꯨ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯁꯤ ꯏꯅꯥꯎ ꯏꯅꯥꯎꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯣ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯃꯄꯨꯅ ꯆꯥꯟꯕꯤꯕ ꯑꯣꯏꯔꯣ ꯏꯅꯥꯎ ꯑꯩꯈꯣꯏꯁꯨ ꯇꯧꯖꯔꯤꯕ ꯌꯨꯇꯨꯕ ꯑꯁꯦ ꯁꯛꯁꯦꯁ ꯑꯣꯏꯖꯔꯒꯦ ꯅꯨꯡꯁꯤ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯆꯦꯅꯦꯜ ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯐꯥꯎꯅ ꯕꯦꯠ ꯀꯃꯦꯟꯒ ꯇꯧꯔꯛꯄꯁꯦ ꯃꯁꯥꯅ ꯑꯩꯈꯣꯏꯅ ꯆꯥꯔꯤ ꯆꯥꯛꯁꯤꯒꯤ ꯃꯃꯜ ꯈꯪꯗꯕ ꯃꯤ ꯃꯥꯜꯂꯦꯕ ꯑꯩꯗꯤ ꯕꯦꯠ ꯀꯃꯦꯟꯁꯦ ꯀꯩꯁꯨꯝꯐꯥꯎꯗꯤ ꯈꯟꯗꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯉꯥꯡꯉꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯤꯅ ꯉꯥꯡꯕꯁꯦ ꯀꯩ ꯀꯥꯟꯅꯩ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯍꯌꯦꯡ ꯀꯩ ꯑꯣꯏꯗꯣꯏꯕ ꯀꯅꯥꯝ ꯀꯩꯁꯨꯝ ꯈꯪꯄꯣꯟꯇꯦ ꯕꯦꯠ ꯀꯃꯦꯟꯕꯨꯗꯤ ꯌꯥꯝ ꯂꯥꯛꯇꯦꯅꯦ ꯑꯃꯈꯛꯅ ꯍꯥꯏꯔꯛꯄꯗꯣ ꯅꯣꯏꯁꯦ ꯎꯕꯗ ꯌꯨꯇꯨꯕꯀ ꯇꯧꯒꯗꯕ ꯇꯜꯂꯦ ꯃꯥ ꯍꯥꯏꯔꯛꯏꯕꯀꯣ ꯅꯣꯏꯁꯦ ꯎꯕꯗ ꯌꯨꯇꯨꯕꯀ ꯇꯧꯒꯗꯕ ꯇꯜꯂꯦ ꯍꯥꯏꯌꯦ ꯆꯦꯅꯦꯜ ꯃꯤꯡꯗꯨꯗꯤ ꯄꯟꯖꯔꯔꯣꯏꯒꯦ ꯀꯥꯟꯅꯗꯦ ꯆꯥꯛ ꯆꯥ ꯃꯇꯝꯗ ꯄꯜꯂ ꯅꯨꯡꯉꯥꯏꯒꯗꯧ ꯃꯥꯟꯗꯦ ꯑꯍꯥꯟꯕꯁꯤꯗꯤ ꯂꯥꯏꯒꯤ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯁꯨꯖꯒ ꯁꯔꯦꯡ ꯑꯇꯣꯏꯕꯁꯦ ꯍꯥꯞꯄꯒ ꯏꯅꯥꯎꯗ ꯆꯈꯣꯝ ꯑꯝꯇꯪ ꯏꯜꯂꯛꯀꯦ ꯏꯅꯥꯎ mẹ cà thu tụi cho xe mẹ cà thu ꯁꯔꯦꯡꯁꯦ ꯏꯁ ꯍꯥꯎꯔꯅꯤꯍꯦ ꯏꯅꯥꯎ ꯀꯁꯥ ꯂꯥꯛꯑꯗꯤ ꯆꯪꯉꯛꯀꯅꯤꯀꯣ ꯏꯅꯥꯎ ꯁꯨꯔꯖ ꯑꯦꯗ꯭ꯔꯦꯁꯁꯨ ꯈꯪꯖꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯏꯅꯥꯎꯁꯦ ngasi nusiba kamen am gala ye KS Hussein hai na ma kam nusina hare KS Hussein bu thagasari yam sathina thamoi dagi nusina haiji sini thagasari ado mana hairakpa papa amadi mama ani bu matam khuding da nasana full support tawjare thank you ꯌꯥꯝ ꯅꯨꯡꯁꯤ ꯏꯅꯥꯎ ꯅꯨꯡꯁꯤ ꯏꯅꯥꯎꯁꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯣ ꯀꯩꯃꯤꯡ ꯍꯥꯏꯕ ꯍꯨꯁꯦꯟ ꯍꯨꯁꯦꯟ ꯏꯆꯥꯕꯨ KS ꯍꯨꯁꯦꯟ ꯏꯆꯥꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯣ ꯏꯆꯥꯅ ꯈꯟꯕꯗꯣ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯏꯆꯥ ꯍꯥꯎꯔꯦ ꯁꯨꯖꯥ ꯅꯪꯒꯤ ꯉꯥꯇꯣꯏꯁꯦ ꯃꯩ ꯇꯥꯔꯦ ꯍꯩꯃꯥ Suja hauman gitu na perang injan gere na nga to ise ꯃꯩ ꯆꯥꯛ ꯂꯣꯏꯔꯝꯃꯦ haure me haure me chasal le gam khang na haire ba suja se nusi man hai ko dunia me nusi se account number pibiro ꯑꯩ ꯍꯥꯏꯒꯗꯕꯗꯤ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯛꯑꯦꯅ ꯑꯩꯈꯣꯏꯅ ꯇꯣꯛꯀꯗꯕꯁꯨ ꯂꯩꯇꯦ kai kanai ꯑꯗꯨꯗꯤ ꯑꯩꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯕꯦꯠ ꯀꯃꯦꯟꯗ ꯊꯤꯅ ꯉꯥꯡꯉꯦ ꯑꯩꯅ ꯑꯃꯨꯛ ꯊꯤ ꯉꯥꯡꯉꯨꯅꯤ kai kanai ꯀꯩ ꯀꯥꯟꯅꯩ kem kana phangdi ꯑꯩꯈꯣꯏꯗꯤ ꯆꯤꯟꯁꯤꯒ ꯋꯥ ꯑꯍꯦꯟꯕꯁꯦ ꯀꯥꯟꯅꯗꯕ ꯋꯥꯁꯦ ꯉꯥꯡꯅꯤꯡꯗꯦꯕ nuga masamak channel leitabo hidi ya ba channel leina do channel leitabo kamuna de kam nusi ba comment pire akhoi jam sati nusi pire haji ga bu ke sase nai se na kam nusi na pire ni papa mama ani maku matam khuding na nasa ina full support to jare ma masamak channel leitabo ni kam nusi na haire ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯅꯥꯏꯗꯣ ꯍꯥꯎ ꯃꯌꯥꯡ ꯃꯩꯇꯩ ꯀꯩꯁꯨꯝ ꯂꯩꯇꯦ ꯃꯤꯑꯣꯏꯕꯒꯤ ꯂꯝꯆꯠ ꯃꯤꯑꯣꯏꯕꯒꯤ ꯁꯥꯖꯠ ꯑꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ siraga lora mapokni harau te ama nusi ne hingmini se asita ni ya lampo ꯆꯥꯎꯗ꯭ꯔꯣ ꯅ hauman hina karang taksan gi suja ꯆꯠꯂꯕꯤ ꯀꯩꯅꯣꯗ ꯃꯥꯡꯈ꯭ꯔꯕ ꯈꯪꯗꯦ kam nei kai gi no haibdo
ꯀꯣꯟꯖꯦꯡ ꯀꯣꯟꯖꯦꯡ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯀꯁꯥꯔ ꯀꯣꯟꯖꯦꯡ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯁꯨꯔꯖ ꯁꯨꯔꯖꯥ ꯑꯣ ꯏꯅꯥꯎ ꯁꯨꯔꯖꯥ ꯏꯅꯥꯎ ꯁꯨꯔꯖꯥꯅ ꯄꯩꯁꯥ ꯍꯥꯞꯄꯛꯄꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤ ꯁꯨꯔꯖꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦꯀꯣ ꯑꯁꯨꯝ ꯇꯨꯡꯗ ꯃꯦꯃꯣꯔꯤꯁꯨ ꯑꯣꯏꯍꯧꯔꯦ ꯃꯌꯥꯝꯒꯁꯨ ꯁꯨꯝ ꯎꯅꯅ ꯈꯪꯅꯅ ꯌꯦꯡꯉꯨ ꯑꯍꯥꯟꯕꯗꯗꯤ ꯃꯅꯤꯄꯨꯔꯁꯤꯒ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁꯨꯃꯤꯟꯅꯔꯝꯕ ꯑꯩꯈꯣꯏ 5ꯈꯛ ꯑꯩ ꯈꯪꯅꯔꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕꯁꯦ ꯁꯥꯟꯅꯔꯨꯕ ꯃꯇꯨꯡꯗꯗꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯆꯠꯄ ꯃꯇꯝꯗ ꯍꯧꯖꯤꯛꯅꯦ ꯀꯅꯥꯏ ꯌꯨꯝꯗ ꯊꯨꯡꯗꯣꯏꯅꯣ ꯀꯅꯥꯏ ꯌꯨꯝꯗ ꯆꯥꯗꯣꯏꯅꯣ ꯈꯟꯕꯗꯅꯦ ꯑꯃꯅ ꯑꯩꯈꯣꯏꯗ ꯃꯤ ꯆꯥꯡꯈꯩ ꯍꯨꯝꯐꯨ ꯍꯦꯟꯅꯀꯣ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯐꯣꯟ ꯐꯥꯎꯅꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯄꯤꯇ꯭ꯔꯨ ꯈꯛꯀ ꯂꯩ ꯊꯣꯏꯕ ꯁꯥꯃꯨꯃꯥ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯃꯥꯏ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯃꯥꯗꯤ ꯅꯨꯡꯁꯤꯒꯖꯥꯠꯅꯦ ꯑꯉꯥꯡꯅꯦ ꯅꯊꯧ ꯂꯩꯇꯔꯣ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯛꯏꯗꯨꯕꯣ ꯀꯩ ꯀꯥꯟꯅꯩ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯨꯔꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯣꯏꯕ ꯑꯩꯗꯤ ꯊꯦꯡꯛ ꯌꯨ ꯏꯅꯤꯡꯉꯤꯖꯧ ꯈꯨꯗꯥꯡ ꯆꯣꯛꯊꯅꯕꯅꯤ ꯈꯨꯕꯤ ꯃꯇꯣꯟꯗ ꯅꯥꯔ ꯃꯤ ꯀꯩ ꯀꯥꯟꯅ ꯕꯦꯠ ꯀꯃꯦꯟ ꯕ꯭ꯔꯣꯀꯣꯂꯤꯗꯣ ꯆꯥꯎꯋꯣ ꯑꯩꯈꯣꯏꯒꯤ ꯉꯥꯁꯦ ꯍꯥꯎꯕꯅ ꯕ꯭ꯔꯣꯀꯣꯂꯤꯁꯦ ꯅꯣꯛꯐꯗꯦꯒꯤ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯂꯩꯕꯗꯣ ꯃꯌꯥꯝ ꯌꯦꯡꯉꯕꯣ ꯀꯔꯝꯕꯅꯣ ꯌꯦꯟ ꯊꯣꯡꯕꯅꯦ ꯏꯔꯣꯝꯕꯅꯦ ꯃꯃꯥꯟꯅꯕ ꯀꯧꯔ ꯆꯥꯛ ꯆꯥꯁꯟꯕ ꯍꯥꯏꯗꯣ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯣ ꯏꯁ ꯏꯇꯥꯎ ꯏꯔꯣꯝꯕꯁꯦ ꯌꯥꯝ ꯍꯥꯎꯋꯤ ꯏꯔꯣꯝꯕꯁꯦ ꯆꯥꯎꯅꯦ ꯏꯇꯥꯎ ꯏꯇꯥꯎ ꯍꯥꯎꯋꯦ ꯌꯥꯅꯤ ꯏꯇꯥꯎ ꯑꯩ ꯌꯦꯟ ꯊꯣꯡꯕꯁꯨ ꯑꯗꯨꯝ ꯆꯥꯖꯒꯦ ꯀꯔꯤ ꯉꯥꯃꯨ ꯊꯥꯛꯑꯒ ꯉꯥꯃꯨ ꯊꯥꯛꯑ ꯏꯔꯣꯝꯕꯅꯤ ꯏꯇꯥꯎ ꯆꯥꯎꯅꯦ ꯍꯥꯏꯗꯣ ꯑꯃꯗꯨꯅ ꯌꯦꯟ ꯊꯣꯡꯕ ꯑꯗꯨ ꯉꯛꯇ ꯆꯥꯕ ꯃꯁꯤ ꯇꯧꯏꯁꯦ ꯌꯦꯡꯉꯨ ꯌꯦꯟ ꯊꯣꯡꯕ ꯉꯛꯇ ꯆꯥꯏꯁꯦ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯣ ꯅꯣꯏ ꯑꯇꯩꯃꯅ ꯉꯥꯃꯨ ꯑꯆꯥꯏꯕ ꯍꯥꯞꯄꯒ ꯏꯔꯣꯟꯕꯅꯤ ꯆꯥꯁꯜꯂꯨ ꯍꯥꯏ ꯑꯩꯅꯁꯨ ꯕ꯭ꯔꯣꯀꯣꯂꯤꯗꯣ ꯆꯥꯎꯅꯦ ꯍꯥꯏꯕ ꯉꯥꯇꯣꯏꯁꯦ ꯌꯥꯝ ꯆꯥꯗꯅꯕ ngurang ang kagak hybrid ko kasargi kaya maming do matang da dum fajana khang do ga hairage maming do ojo mana hybrid pa itema tamo gamza haire ma ha ta cha loi ba matung da bukham da khut hamjin bi ga noi thank you takpira pagi maming do ko khore ga waru bo ya de adona hoi ngasi tongan ising puro la khut ham na ba गई मानो मोनो नो है पना करी कारोना खाब तो हाइदोग चौमन तीन जाऊरमने चाग्र लोरमीन वर्गन करी खपरे खगी सुमदी सुमीको कारोन मनु तीन जावन मनी या मैं आपको लसन जरा ꯍꯣꯔꯦꯟꯁꯦ ꯕꯦꯠ ꯀꯃꯦꯟ ꯏꯔꯣꯏꯗꯣꯏꯔꯣ ꯏꯅꯥꯎ ꯑꯩꯈꯣꯏꯁꯦ ꯐꯥꯎꯒꯠꯂꯕꯅꯤꯅ ꯕꯦꯠ ꯀꯃꯦꯟꯒꯁꯦ ꯐꯪꯒꯠꯂꯛꯑꯦꯅꯦ ꯃꯩꯇꯩ ꯌꯦꯟꯖꯤꯜ ꯍꯥꯏꯗ꯭ꯔꯥ ꯑꯩꯈꯣꯏ ꯅꯨꯄꯤ ꯀꯩꯅꯣꯒꯤꯗꯣ ꯀꯂꯔꯒ ꯇꯧꯕꯗꯣ ꯃꯩꯇꯩ ꯌꯦꯟꯖꯤꯜ ꯃꯣ ꯃꯩꯇꯩ ꯌꯦꯟꯖꯤꯜ ꯃꯣꯝ ꯏꯅꯥꯎꯒꯤ ꯃꯥꯅ ꯍꯥꯏꯕꯗꯣ ꯕꯦꯠ ꯀꯃꯦꯟ ꯃꯥꯎꯗ ꯂꯥꯛꯄꯗꯣ ꯑꯩꯅ ꯀꯃꯦꯟ ꯇꯧꯈꯤꯕꯅꯤ ꯏꯅꯥꯎ ꯃꯋꯥ ꯂꯧꯅꯨ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯃꯦꯟ ꯇꯧꯔꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯒꯦ ꯅꯪꯅ ꯊꯤꯡꯉꯒ ꯑꯩꯈꯣꯏ ꯆꯥꯁꯨ ꯆꯥꯔꯣꯏ ꯅꯪꯅ ꯊꯤꯡꯕꯁꯨ ꯉꯝꯃꯣꯏ Kalau matam ju mangan na yang ba yung mo kay kanay bet kami mo piba to so nung si wahang ba hero
ꯑꯩꯈꯣꯏꯁꯨ ꯃꯄꯨ ꯃꯥꯏ ꯃꯐꯝꯗꯩ ꯅꯤꯒꯦ ꯁꯨꯛ ꯅꯨꯡꯁꯤꯕ ꯍꯥꯏꯅ ꯑꯩꯅ ꯑꯩꯈꯣꯏ ꯀꯦꯁ ꯍꯨꯁꯦꯟꯅ ꯏꯔꯩꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣ ꯇꯝꯖꯧꯅꯦ ꯆꯨꯝꯃꯦ ꯑꯩꯅ ꯉꯥꯡꯕ ꯕꯦꯠ ꯀꯃꯦꯟꯒ ꯄꯤꯅꯤꯡꯉꯣꯏꯅ ꯄꯨꯟꯁꯤꯒꯤ ꯏꯃꯨꯡꯅꯦ ꯃꯄꯥꯟ ꯊꯣꯛꯇꯕ ꯃꯤ ꯃꯥꯜꯂꯤ ꯕꯦꯠ ꯀꯃꯦꯟ ꯇꯧꯔꯛꯏꯗꯣ ꯂꯥꯛꯑꯣ ꯍꯣꯇꯦꯜꯗ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯐꯖꯅ ꯅꯆꯦ ꯆꯥꯛ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡꯉ ꯄꯤꯖꯒꯦ ꯑꯁꯥꯝꯒꯤ ꯆꯥꯛ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯃꯤꯡꯒꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯍꯟꯗꯛꯇꯤ ꯀꯣ ꯏꯅꯥꯎ ꯃꯊꯪꯗ ꯍꯥꯏꯕꯤꯔꯛꯀꯦ ꯀꯩꯝ ꯀꯥꯟꯅꯄꯣꯟꯇꯦ ꯁꯤꯔ ꯂꯣꯏꯔ ꯄꯨꯟꯁꯤꯅꯤ ꯑꯩꯗꯤ ꯂꯣꯏꯔꯦ ꯁꯨꯔꯖꯥ ꯍꯥꯎꯔꯤ ꯐꯖ ꯍꯥꯎꯔꯤ ꯁꯨꯔꯖꯥ ꯒꯔꯪ ꯆꯦꯟꯁꯤꯟꯒꯦ ꯑꯩ ꯕ꯭ꯔꯣꯀꯣꯂꯤꯒ ꯑꯩꯅ ꯄꯥꯝꯖꯕꯅꯤ ꯉꯁꯤ ꯅꯪꯒꯤ ꯍꯤꯟꯖꯥꯡꯁꯤꯅ ꯇꯣꯞ ꯇꯥꯕꯗꯩ ꯕ꯭ꯔꯣꯀꯣꯂꯤꯒꯁꯦ ꯀꯥꯎꯔꯦ ꯑꯗꯨ ꯆꯥꯒꯦ ꯑꯃꯇꯪꯗꯤ ꯈꯨꯍꯥꯎ ꯑꯃꯅꯤ ꯁꯨꯔꯖꯥ ꯌꯥꯝ ꯍꯩꯅ ꯍꯥꯏꯔꯦꯕꯣ ꯁꯨꯔꯖꯥꯁꯦ ꯑꯝꯇ ꯄꯤꯌꯨ ꯑꯩꯁꯦ ꯀꯩꯗ ꯍꯥꯝꯗꯕꯅꯣ ꯁꯤꯗ ꯍꯥꯝꯖꯜꯂꯒꯦ ꯑꯩ ꯄꯨꯕꯤꯔꯛꯀꯦ ꯇꯨ ꯇꯥꯛꯄꯤꯔꯛꯄꯗꯣ ꯄꯨꯈꯝꯗ ꯈꯨꯠ ꯍꯥꯝꯕꯤꯒꯅꯨ ꯍꯥꯏꯅ ꯇꯥꯛꯄꯤꯌꯨ ꯈꯪꯗꯕ ꯇꯥꯛꯄꯤꯌꯨ ꯌꯥꯝ ꯁꯥꯊꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯁꯥꯊꯤꯅ ꯊꯥꯒꯠꯆꯩ ꯅꯨꯡꯁꯤꯖꯩ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯐꯠꯇꯕ ꯀꯩꯒꯨꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯖꯩ ꯇꯥꯛꯄꯤꯔꯛꯄꯒꯤ ꯇꯥꯛꯄ ꯂꯧꯖꯔꯦ ꯈꯨꯠ ꯍꯥꯝꯖꯔꯒꯦ ꯁꯤꯗ ꯀꯥꯏꯗꯩ ꯕꯦꯠ ꯀꯃꯦꯟ ꯇꯧꯔꯛꯇꯣꯏ ꯃꯍꯨꯠꯇ ꯏꯇꯩꯃ ꯇꯥꯃꯣ ꯏꯆꯦ ꯏꯃꯥ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯀꯦꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯑꯅꯨ ꯋꯥꯍꯩꯗ ꯁꯨꯝ ꯍꯥꯏꯔꯛꯑꯣꯕ ꯑꯩꯗꯤ ꯂꯣꯏꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯁꯨꯖꯥ ꯌꯥꯝ ꯁꯥꯊꯤ ꯍꯥꯎꯔꯦ ꯁꯨꯖꯥꯅ ꯊꯥꯛꯂꯛꯄ ꯔꯤꯀ꯭ꯋꯦꯁ ꯍꯤꯟꯖꯥꯡꯁꯦ ꯌꯥꯝ ꯁꯥꯊꯤ ꯍꯥꯎꯔꯦ ꯉꯥꯇꯣꯏ ꯁꯔꯦꯡ ꯉꯥꯇꯣꯏ ꯌꯥꯝ ꯁꯥꯊꯤ ꯍꯥꯎꯔꯦ ꯁꯨꯖꯥ ꯃꯊꯪ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯁꯨꯖꯥ ꯉꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯣꯀꯣ ꯉꯥꯁꯤꯗꯤ ꯑꯩ ꯌꯥꯝ ꯁꯥꯊꯤ ꯄꯥꯝꯃꯦꯕ ꯂꯩꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯇꯩꯁꯨ ꯂꯩꯔꯤ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣ ꯔꯤꯀ꯭ꯋꯦꯁ ꯂꯩꯔꯤ ꯁꯤꯒ ꯊꯝꯃꯦ ꯃꯊꯪ ꯇꯧꯖꯔꯛꯀꯅꯤ ꯑꯩꯅ ꯆꯥꯕꯁꯦ ꯀꯌꯥꯝ ꯀꯨꯏ ꯆꯪꯉꯦꯗ ꯃꯌꯥꯝ ꯑꯁꯨꯝ ꯋꯥꯁꯨ ꯋꯥꯅ ꯖꯦꯝꯕꯤ ꯋꯥꯔꯤ ꯁꯥꯟꯅ ꯃꯌꯥꯝ ngasi di moinu imana phada chala mare haure hinjangse yam hati haure ai doina haure he ina suja ai yengo ina suja pukchen jam khara ina ai se sumai jam pa mani suja yengo do ngasi se ke se changi dre monda nga toi sina hauman ni na suja tu sangdre sum je ngasi di suja ki nga toi sina best tare ai su chang le ma loi ta sel lo nang no pani pana pirak request ni ta sel lo ngasi je am sanari ne tengko se ga mai puri se ga ai exam se fajabre yengo ma'am aigi ngakta yaliba mitei gi lengjal se phajabro mayam se mong ta bro sigani aina nungsi na se ai se akhoi le se asam hojai da ni ko mayam ado khoi le mayang lam da leiri ni mayang lam da leiri ni inat ki chatnabi kauzaroi da manipur da lei bai china mayam na sumjam nungsi na khoi bu support to bi dei tawre phaja tawre ha thoi na channel kha lei bani thoi na ma sai gi lengjan nam thami ya phaja nan u lei ma nai si itei la pi doi nai thoi lâu doi mi phaja thamamu lâu doi mi na ula bani na thara roi adoi lengjan do na ahan ba samurau gi akhoi naw pam gi luhong ra ya la ga ta chau thau ra ke phai jong ma nan na set la ga noi wa khna cha khot pa tam wa ba
loài cha ba loài đó mẹ muốn thích cho quỳ để cha ba đã ai đi lôi na amuk lame ai đi cha lôi na amuk lame mayaคุณทำไปชิงดูให้ดูเลยใช่ไหมต้องไปชิงนี่แม่ kurang ni am jalo boleh sana surja hao re surja hai kana dekho hao amni มันชิใจจะไม่จำจำจ้าดีน้องบ้าสุดจ้ะนี่จะสั่นเลยเอาเลยดิฉันเอาแมวมาสิไอ้เช่าคือตั้งล่างให้แมวว่าเราวีกันวะ tao kata mi เดี๋ยวแมวปุ่นมังนาคอยกี่ปารีมองบางเชนเลยสิบุนสิบิดนะซัพพอร์ตตัววิวอันเอาไว้ชินะไว้บัตรกันนะsubscribe ตัววิวมั้ง like share comment ตัววิวมายังคอยเบ็ด comment ไปเลยไปชินะบุษอีชินะวัตนี้bet comment tau naroi si jam nungsi na mioi bagi sajat ta chana si mayam isina bet comment mayam busu aina sage akoi hojai lamdam dagi nusi phongdok chari adudi ngasi di matang se losan jarage akoi ngasi di surja sinamgi mathel do sajare yam haure ma se lakhipur gini kongjeng lekai gi nungsi ainau losan jarage bye bye losan lagi mayam